Yausang kumai ngasidagi hokre laikai da yausang sports pangthoknanaba kangladagi mai longnakre. Pau Sandona Pizari. Yausang kumai ngasidagi hokre. Miyamna yausang kumai ga mari leinana khwaraman kaithelda potchai leiba laknaki. Kaithelda potchai leiba lakpa miusina gari khampam leitabi awaba khudong sadaba kya mayoknaki. Amaromda potchai leiba laknariba miyambu aswangam thoktananaba police na ngak senbagi thabak lokhatki. Yausang kumai ga mari leinana ngasidagi hona lekai da yausang sports pangthoknanaba kangladagi anganba ayuktagi hona mai loknaki. Sahi khudingi yausang kumai manungda Moriada pangthokpa yausang sports ngasidagi hokre. Kuniturek suba Moriada pangthokpa yausang sports miss asida lamda madonda khunda minariba tongan ba kalup ki miusingna saruk yaduna athoi ahen tanari. Yausang kumai manung ngasi Mars kulhumdoi hauraga tangkun gamanga phawba kangla gi get ahum hangani haina state archaeology superintendent ke denomination gi charulaman hari. NGO singi member tara kangla da entry fee yaudana get ahum asidagi tours ki mai longna ba changba yagani get ahum asi haiba nimising asigi ayuk pung taret tagi nuthil gi pung mari phawba hangani visitor singna gari loudspeaker season ba yaroi amasung kangla gi aseng madu ngakna makhogi khongchat adu santi oina satpiu hari break amathang lominasi Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiyu India gi ahanba national award di government of India na piba silver dew Makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupamarol loktak industry industrial state takiel da contact tobiu Combined tutorials for CBSE, 6 months foundation course for class 9, 10, 11 and 12, 3 months vacation course for class 11, 2 months Scenic Novodia and others vacation course for class 9, 10 and 12. Hostel available for girls and boys separately. Van service available. For details, please contact Sagoban Morang Lerak Machin Parking Imphal. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal.
adum karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre Lifsaf syrup sijunabiu adungi awaba punamak koknabigi pambaini diabetic na naraba anabashing nashu sizinaba yaraba Lifsaf capsule shu pangbigani Lifsaf syrup amadi Lifsaf capsule naraga laying babudi nadringai da saksal hobana hena fai Manipur Sarkar amadi Bharat Sarkar ga suspension of operation taunariba kuki lalhulup KNA amadi KLA gi kadar singna Imphalis ki manung chanba nong sum khul gi praja singda aki akhang pirakpa amadi Manipur Sarkar na matik saba thorang lokhutababu yaning da phongdok turang se ayuk pung taruk tagi nungthil pung manga phawba pung 13 gi chathriba Imphal Sagol Mang lambi gi banna lamdam madong imhok sa gi punsida chauna kaiba pikre ban sogat pamiu singna lambi da thorak tura asar ok sing thingba gi thabak chathaki Miyam ya pam thabak sing Sarkarna paikatriba phawba khongjang kaya sanction gani haina JSC gi mioi amana phongdorkli Maikaidagi sumu khongjang kya je sanjana kanda irakna khongjang kya sanjana ibani koi government maikaidagi jab jaba response ma bi phawde koi makhata na khongjang asi bari leina ba kuing ma koi line longna jare koi jab jana koi khongjang asi makhata sanjana ISTV network ki service provider ama oiriba Naurim thong daliba King cable gi meter tramarom sangba fly over the puba cable line sakangdaba sinangarang kathalaga huran khre cable huran ki mamiu singi mari makhong piba ngambada King cable na lupal sing manga pi gani hari asigumba cable line kaktatpa amadi huran gi thabak sei matungda tawtuna na khanghalakli Uripo Kendra Sangma Sagar Lupna ahan boina puthokpa mitei thabal da yumpham oiba calendar ama phongbaga loinana mioi chatrukta pension ge sanpham singsu yan thokre ngasilam phel sana kathel community hall pangthopa thorom aduda IMC gi ward number 5 ki ward member Santos Mangang Sangor Sagar Lup ki president la sangthem ningthem BJP Uripo Kendra mandal gi president L Punya Chandra Maitei BJP state convener W Ibom Zana sing mioi kyana saru yaki Santos na phongdo ki bada ward number 5 ki manung dalaiba sarkar gi pension phangba yarba mioi kya pension pi bada yawrak tabadagi akhanaba khongthang asi lokatuna miyam gi mateng loina na lukhrabi amadi atai nama swarba singda tha amada lupa chahum aduga ahal orba singdana lupa chani pi bani haiki Sagi Chikacharaga Haidar, 1 number 5 Sida, handicap, widows, always Kumbia Mamse, Hambir Pangamba. Hangandi, Masia, Donor Mamma, Donor Mamsina, Hagalaka, Matin Pambira, Paduga, Sagi, Take Hapsaraga, Hairiba, Gomena, Vidra Basis, Egis Moirang Kendra gi manung sanba khoyangbam moirang them laizubam lekai gi ayang lei mapun bonu pilup ki ahan bama pokumon thorom ayang lei community hall pang thokre thorom da ICM gi director K Joy Chandra assistant professor Dr Mairen bam Helena Devi yang miyo kya na saru yaki Helena Devi na haiki bada lobasina puchel sengna mating leina thabak thorom kaya pang thok tuna miyam gi aphaba thabak kaya torakani habagi thajawale phongtoki Jamna success oil moirang da natna All Manipur Entrepreneurship Association ki kangbu ama China amadi tongan pham sing da satuna karam treta entrepreneur ama oina thabak tawba yabagi haibadu yangsin basat kadori hiramasi matang da association sigi wangang loi amana ISTV news do pham kaya thamlakli Tribasina akoi Chennai border oiriba Ruli town amadi Thailand gi oiriba Mesota chatkani adum madura karamba business sing leiri moi singri karamba production akoi deal to yagani karamba moi material sing oni lor ga kamai sing be yagadage habidi tang ga akoi tin basapani Ahan ba Kalipak thang ta sangdam na bang sudagi Kalipak Students Association na Kwakatel Thonawzam Lekai Development Association ga kusam nadra Kwakatel Thonawzam Lekai Community Hall hokre hotupagi thoromda BJP Pasoi Mandal gi State Councillor CS Bijoy Association gi Vice President Ibobi World Thang ta Federation gi President S Prem Kumar Singh mamiyo kya na saru yaki
Association ki Vice President Ibobina yellow ngai degi lejarak laba masan asibu yokhat nanaba championship asi pangthok pani haki CSB joina lamdom masida nupi singi mathakta sathak leba miot mine kaya asidagi masanga thok chaba ngamnaba thangta asi education ki curriculum amma oina yahoningi haki haijaba mahi adomi na loya aro da nasagi self defense amani ado aina haijani mudi masigi thangta manipuri oina mase ayamba school singa compulsory budi oile hai adu padana masi pangko duna tawi masi compulsory ni khalaga masi per amount da su takai padana api lagadi ngadi manipuri tungga hoiba isa singamadi tungga aipoi manipuri damakta masi tungi damakta isa singi safe side oigani na khanjai थास की तांग कुन गतरेत की कुंथरा मथुई फावबा उत्तराखंड की हरिद्वार द पांगथोकदबा 13 सुबा सब जूनियर नेशनल वुशु चैंपियनशिप 2015-16 दा सरु यारुनबा मणिपुर की सानरो सिंह असे खुमलापाक मेन स्टेडियम दगी वुशु एसोसिएशन ऑफ मणिपुर की जनरल सेक्रेटरी एम बीरमणि नलम थाखरे मणिपुर की टीम असिगी तालोगी नुपी की मैनेजर ओइना एस जयदेव शर्मा ओइ अदुगा नुपा की ओइना एस देवान अमदी शानसौ की मैनेजर ओइना नुपादा ए इराबद सिंह अमदी नुपी की दा टीएस बिनापति देविन ओइरी टीम लीडर ना वुशु एसोसिएशन ऑफ मणिपुर के जॉइंट सेक्रेटरी लुनथांग वाइफाई ओइरी कुंबी म्युनिसिपल काउंसिल की वार्ड नंबर 9 की लंबी पाथोक चाउथोकनबगी मतंग थादगी सेनफमगा सेमलिब मओंगा सानदब कया लेरे अथुब मतमदा सेंग मचुंबा अदु मियाम द खंगदबनी हाइना कुंबी द पांगथोकपा मिफम अमदा यूनाइटेड वेलफेयर एसोसिएशन कुंबी की कन्वीनर के एस लक्ष्मण फोंदोखरे खेनरिबा अमाउंट सी कोई यामना असौबा अमाउंट अमा ओइबना मसी करिगुंबा असेंग ओइरमगदी कोई प्रजा सिंगी वालौरिबा अमाउंट सिंग असिना सेंबा याबा कोई डेवलपमेंट तौब याबा मैम अम लेबना मरम ओइदना कोई असेंग पामी हेडक्वार्टर IGAR साउथ की मखादा कुंतरुक सुबह सेक्टर की 32 सुबह असम राइफल्स ना थास की तरह मपंदा खारौ खुलेन विलेज दा वेटिंग सेट अम संगाखरे वेटिंग सेट असिना खारौ खुलेन की अकोबदा लेबा खुनतरा मरी की प्रजा सिंगना ममांगदा हांगो फमदा गाड़ी ngaibagi khudong sadaba kaya thengnaramba adu kharadi hanthalagani asam rifles na paikatliba khongthang asibu praja singna thagalaki hari moriba pawa mu kan pizari yausang kumhai ngasidagi haukhre laikai da yausang sports pangthok nanaba kangla dagi mai longna khre ISTV paw mi yang tabiri sing amukan khurumdari